Krumzari, SKTV News po yengbiri ba pumnamak po LUCHINGBI na taram nokchari, ahanbada maruy ba pao. Manipur ki National Highway singda blockade tawriba singi mathakta Central Lengag na akan bathabak lokhat na ba MP Bimol Akoizam na Parliament ki zero hour detection pray. Irang na sokalaba relief camp singa sangja from Lodon Lairiba imung sing yengsin na ba Supreme Court ki just taruk na saba team ama Mars kun ganitoy da Imphal at tunglagani hairi. Zawjang tek ta changki khanglaba fawba India lengak na mukes tidok pangamdaba haibasi laibak thibani haina RPIA Manipur State Youth Wing na wing ki president na fungurakli. Amasung ngarang numidang thokiba irang na maram oiraga Churasanpur District Hospital da staff leitaba na tawgadaba operation sing cancel tawri haina medical superintendent na pangalapli. Hauzik pau sanong na pizari. Manipur ki Lok Sabha ki MP Bimol Akoizam na ngasi Parliament mifam da zero hour ki khudong chaba lauraga Manipur ki National Highway da ating mathamliba asi Central Lengag na thabak lokhat na ba takshin kray MP na hai kibada Manipur da lairiba National Highway maruaina National Highway kuntraga taret amadi National Highway anida blockade chathaduna achat awong singda apan bapiriba asi Central Lengag na akhana ba thabak paikhat piu lifeline oiriba lambi asi tingzin kibana street asida lairiba miyam da awaba khudong sa da kaya mayok nare Maruaina, nongmada sangdaba yadraba polam singi mamal wangkhalakpa, Manipur gi mapanda chatpagi vara hengalakpa, lambi asida ningtamna chathok chashin tawbada apan mapiriba asi in our country has been the Central Lengak na block ki toriba singi mathakta akan mathabak paikhatuna, lambi asida chathok chashin tawbada apan ba ayat pidana ba hotnabiu haina marilay na ba singi pukning jingshin ke. In our country has been the site of illegal taxation by all kinds of armed groups for many years. Cement bag, which is available for 300 or 350, barely 200 kilometers away in Dimapur, sold in Imphal around 700, 800 rupees. So it has affected the economy and it has been a decades-old problem, but things have become serious with the ongoing crisis. Some people are holding the citizens of the state to ransom in the name of separate administration. They have been trying to object the free movement of population on these highways. They have also resisted to the idea of resettlement of people in their original homes, and this has been going on from the day one. And I would like to draw the attention of this house that people are suffering because of this, which is a tasty support of the government. It seems that you have been partitioning people on communal lines. People in Churasanpur are traveling, for instance, 300 plus kilometers to travel to catch a flight from Aizol rather than going to Imphal, which is barely 50 kilometers. And people from Imphal cannot afford flight. They have to, all of them have been using flight to go to Guwahati or Kolkata. This inconvenience has been going on. And I think I would recommend and appreciate the move of the governor to open these highways, but it seems that he has buckled down under pressure from these communal forces, which is positioning the so-called separate administration as an issue to justify this deprivation of basic human rights of the citizens, that of Article 19, free movement, and that of Article 21, right to life, which also includes right to livelihood. And I think so the government must take firm action to clear these roads and allow free movement of citizens in the state. Irang na sokalaba lanjinaduna relief camp singda sangja from Lodon Lairiba imung sing yengsinaba Supreme Court ki just taruk na sabati mama Mars kungani thoide Imphal la thonglagani hairi News X World gi paw amagi matung ina khongset asida National Legal Service Authority ki Executive Chairman oriba Justice BR Gavaina luchingani hairi Justice Surya Khan, Justice Bikram Nath, Justice MM Sandres, Justice KV Biswanathan amadi Manipur ki Justice N Koteshwar yauri Supreme Court ki Judge Singh aduna Manipur ki irang na sokhalava District Singda hangliba relief camp singda chatuna lanjen aduna changja from loriba imung singa hakthengna na unaduna mafam adu ki fibam sing yengsingani hari Loina na makoy da piba yaba mating legal aid, free medical, pension scheme, tabak pinanaba amadi irang asida makoy gi saktak se mangkiba singya muknaw hauna na sana na bagi khudong chaba sing fanghangani hari
Khongsit asigi saruk ama oina Imphal East, Imphal West amadi Urkhol District ta anova legal aid clinic sing hangdoklagani su hari. Tha asigi kunganithoida Supreme Court ki Judge Tarukna Manipurda chatkadoriba asida Congress ki Luchingba communication ki in charge Jairam Ramesh na thagatpa phongdorakli. Adumoinamak President's Rule ki makhada leiraba Manipurda mangjaunana PR thambada thengtakhiba asigidamak Center lengakpu yaningdaba phongdorakli. Congress ki Luchingba Jairam Ramesh ki mahaki X account da phongdorakpagi matungina kumja English ani kulhumdoi gi May gi ahumda Manipurda irang haukraba matung chahi adumaki August ki tang Amada Supreme Court na Manipurda constitutional machinery singna taugadaba mathau taudre haina phongdokpa leikhrei. Supreme Court na Manipur gi law and order gi matangda wafam kaya phongdoklaba fauba center na state asida president rule thambada karigi tha 19 changan khibano masigi mathakta khwaidigi maru oina Prime Minister Narendra Modi na Manipur gi matangda ngasi fauba tumina leisinbaga loinana yumthangnariba Assam dadi chalaga Manipurda yausinriba asi karigino hainasu hanglakle. February 2022 Vidhan Sabha election, within the BJP and the NDA got a huge majority. Within 15 months, Manipur began to burn on the 3rd of May 2023. Why? 18-19 months after the Supreme Court had said that there is an absolute breakdown of constitutional machinery was President's rule. Why did it take 18 months to impose President's rule? Why there was no full-time governor for 6 months? They removed a tribal lady, a distinguished political personality. They removed her. She was feeling the pain of Manipur. They removed her and they gave additional charge to the governor of Assam. Took them 6 months to appoint after having got rid of the Adivasi lady, distinguished Adivasi lady, tribal lady. So they brought an ex-retired civil servant as a full-time governor. Why? Why did it take so long? And most importantly, why is the Prime Minister still silent on Manipur? He's traveling all over the world. He's a frequent flyer all over the world. But he doesn't have the time to go to Manipur. He goes to Assam. He doesn't go to Manipur. The Home Minister goes to Mizoram, goes to Assam, doesn't go to Manipur. Prime Minister does not meet the political parties, political leaders of Manipur. There is no all-party meeting on Manipur. What? Why? The pain of Manipur is the pain of India. And I'm glad that the Supreme Court judges are going. And I hope that this would motivate our frequent flyer Prime Minister to go to Manipur and spend a little time there. Jaujangte ki akoibada changki haiba khanglaba fawba military amadi machinery da noptrava India lengang na thidokpa ngamdaba haibasi khwaidagi laibak thibani haina RPI Atawale Manipur State Youth Wing ki President Maisnam Mairavana phongdorakle. Thasi ki taraga tarukta kaisampat leimazam lekai da leiba masagi mayumdagi thokiba Mukesh ngasi fawba thiba khangdana leiriba asiga mari leinana kaisampata leiba RPI Atawale Manipur State Unit ki office da pangthokpa paugi mifamda M Mairavana hai. Hauzik thiba khangna leiriba Mukesh ki mobile trace tawbada Jaujangte ki akoibada lei haiba khangma ngamkhrabani Manipurda hauzik president rule thamliba maramna Manipur gi lengak asi governor gi khuthangda center lengak na pairibani adu military amadi technology da thauna leire hairiba India lengak na angang ama mangkhre hairaba aduga chawrakpa mafam sukhangdaba phawba mahakpu thiba ngamdaba haibasi laibak thibani Manipurda tangdu leitaba hanjinanaba hotnaringai cherak asida asingma thodok asina irang amuk hanna thokhananaba machak ama soidana oigani aduna lengak asigi leiriba resource pumba sianaduna amadi ahenba force thajinduna thiba khangdana leiriba Mukesh athubada thidoklaga imung manungda sinabiyu haina mahakna makha taki Mukesh ko wasai kundu suriba kaisampa leimazam lekai dagi nupa macha amakak mayumdagi thokibadagi ngasi phawba thiba khangdana leiriba se mana paikiba mobile signal trace to matamda Jaujangte village ki area adwaida magi mobile signal du phangi military ju watraba technology watraba India na location some location khara ju khangba mafam asida angang asibu ji pau puthubum da bai base RPI Athawale jut ki maikai dagi khamjini go mafam di India government bu chalai riba Manipur da paliba PR government asina yamna thubu matamda solution puthopiduna angang asibu puthopiduna mama pa da sinaduna tangdu leitabu ohenbiu sarkarna angang asibu kanbiu haiduna RPI Youth State Manipur ki maikai dagi thamjari Ngarang numitang thokiba irang na maram oiraga Churachandpur District Hospital operation tawgadaba anaba sing operation theater gi staff sing leitabana cancel tawre haina hospital asigi medical superintendent
थोरकपा चेरोल अमना खंगलकली चेरोल असिना मखा तारिबना ngarang numidang pung 8 rom taba matamda khoisaunarba miyamna hospital gi campus ta achoba irang thokhanduna hospital asida thabak toriba staff sing amadi analaying chathariba miyam kayada aki tujingba fauhanki tungda numidang pung 13 rom tabada security force singna irang lakshinki adumakpu hospital asi district asigi tongan tongan mafam singnagi lakpa staff singna puna thabak tawbani adubu hospital gi manungda aki tujungba fauba kaya lakpana hospital gi staff sing makhoi gi mathau ningthina tawba ngamdrei masina maram oiraga hospital asida ngasi operation tawgadaba anaba sing OT staff sing technician sing leitabana toklagani loinana hospital asigi OPD gi fibam su chap manana leiri maram asina Churachandpur district ki miyamna hospital asida irang leitaba aki tujung leitaba mafamama oihanbiu irang asi tokpiu haina appeal tawraduna Karimba district hospital asida makhatana irang thoktana bahotna biu natrabadi hospital asi punna mangminaragani haina cherol asida palakli Jomi Students Federation na Churachandpur da ngasidagi matam kaktaba emergency shutdown lauthokre ngasi ZSF na thadorakiba cherol amagi matung inadi emergency shutdown asi haujik Churachandpur da thokliba umkhatna ba fibam asi yenglaga lauthokpani hairi maram asna school college sing thong lona ba amadi dukan kaithel lalon itik tawriba singsu thong lona na ba khangalakli loinana miyam su yumdagi mapan da thoraktana ba khangaladuna emergency shutdown asi district asi gi fibam phagalaktriba phawba laikigani haina ZSF ki cherol asi da palakli Churachandpur district ta based over Delhi newspaper gi core committee of editors na Jongam Today newspaper gi signboard pungarang thokhiba irang gamari leinana masak khangdaba singna amanga ta thokalamba bu condemn tawi haina phongdorakle ngasi core committee na thadorok pachirol gi matung ina thodo asiga iroinana Imi Times newspaper gi agent sing thabak lepkre thodo asi tawriba singna lale haizagadabani loinana kanaw mamiyoi amana media house hawker sing amadi reporter singda makhoina thabak thoram pangthoklingaida ayet pamadi athing matawbigano Jongam Today newspaper ki team damak committee asi lepkani amadi media personnel bu ngakpi senbina ba mari leinaba singi pukning su singsilakli pawgi lamda thabak tawriba sing principal amagi makhada ningtamba media professional gi thabak thoramda akiba tujungba pibigano haina committee gi cherol asina makha tarakli Manipur lenga ke Department of Forest na sinduna International Day of Forest Observation gamari leinana Save the Lungs of Earth Plant Protect Trees for Future Generation haiba wakhalonda Mass Rally makangla Western Gate gi hapta kangjibungda leiba Palace Compound fawba ngasi pangthokrei Mass Rally ado Manipur lenga ki PCCF ISOFF su oiriva Additional Chief Secretary Anurag Baspai Manipur lenga ki Special Secretary of Forest su oiriva Central Circle gi Conservator of Forest RK Amarjit DFO Central Forest Division Bikram Nade Southern Circle gi Conservator of Forest Sana Jauba Khuraizam Range Forest Officer Singsu Saruk Yaduna Mass Rally adu lamthake Imphal gi tongan ba mahisang sing Christ Joyti School Imphal Brilliance Academy Luang Sangbam Manipur Public School NCC team Kanglei Sindam Sang Coaching Institute koirengai na chingba mahiroi singna Mass Rally adu da saruk yake Safe Tree Safe Forest Safe Art Keep It Green haiba slogan kaya sulauke PCCF ISOFF Anurag Baspai na phongdokhibada miyoibana hingnana bagi machak sing forest na phanghali haibasi haugalakliba naha singa khangminaba amadi ningsingminabagi pandamda thoramasi pangthokpani Forest kanba haibasi Forest Department khaktana yaroi aikoi khudingmaki thodang lei haibasi khanglasi haike This event is being celebrated all over the globe, and the main purpose of this event is because globally we are facing the challenge of degradation of forest and loss of forest cover. But fortunately in Manipur, we are having 74% forest cover still. So that is means good signs. Of course, there are challenges in the forest which we are facing here. So that is why to generate awareness among the various stakeholders, communities, and particularly children, because they are the future of the country. So they must know the significance of protection of trees, protection of forest. These are the important things because it leads to conservation of water, it leads to conservation of ecosystem, it leads to this prevention of global warming or the rise in temperature, because we are facing all these kind of challenges in the state as well. So that is the main purpose, to generate a kind of an awareness. Forest ki Special Secretary RK Amarjit na phongdokhibada uwa kaya
ꯀꯣꯛꯊꯣꯛꯄꯗꯒꯤ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯏꯁꯤꯡ ꯀꯪꯁꯤꯜꯂꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯐꯣꯔꯦꯁꯠꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯐꯣꯔꯦꯁꯠꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯎ ꯊꯥꯔꯁꯤ ꯑꯃꯗꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯈꯤ ꯐꯣꯔꯦꯁꯠꯀꯤ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯒꯤ ꯐꯣꯔꯦꯁꯠꯁꯦ ꯀꯟꯕꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯇꯨꯡꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯌꯨꯝꯕꯤꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯅꯕꯅꯤ ꯉꯁꯤ ꯆꯠꯂꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯗꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯆꯍꯤ ꯆꯨꯞꯄ ꯆꯦꯜꯂꯝꯕꯁꯦ ꯇꯣꯛꯑꯀꯥꯟꯗ ꯅꯣꯡ ꯆꯨꯕ ꯃꯇꯝꯁꯤꯗ ꯏꯁꯤꯡꯁꯦ ꯆꯦꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯎꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯀꯦꯔꯤꯡ ꯀꯦꯄꯥꯁꯤꯇꯤ ꯑꯣꯐ ꯗ ꯔꯤꯚꯔ ꯍꯥꯏꯀꯣ ꯁꯤꯁꯦ ꯍꯦꯟꯗꯣꯔꯛꯇꯅꯅꯦ ꯏꯁꯤꯡ ꯆꯥꯎꯕ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯏꯪꯊꯝꯊꯥꯗꯅ ꯏꯁꯤꯡ ꯐꯪꯗꯕ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯃꯥꯡꯁꯤꯜꯂꯛꯄꯗꯩꯅꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯀꯟꯅꯕ ꯎ ꯑꯃꯃꯝ ꯊꯥꯗꯅ ꯎ ꯑꯃꯃꯝ ꯊꯥꯔꯀꯥꯟꯁꯤꯗ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤꯁꯤ ꯄꯥꯡꯊꯣꯛꯄꯅꯦꯕꯀꯣ Forest Food Haibu Wakalonda International Day of Forest 2025 Observation Palan Thoram Pangtoktuna Bisnupur gi akoibada Bisnupur Forest Division Sinduna Rally amangasi pangtokre Innovative Academy Bisnupur Public School gi Mahiri Singh Saruk yakiba rally edu New Mini Secretariat Complex Bisnupur gi DC Bisnupur Laurimbam Bikram ADM Bisnupur Tourism Open Drama DFO Bisnupur Waikum Ramawai yauna RFO Singh yauna lamthaki rally edu Tidim Lambi da laklaga Bisnupur Police Station amadi Bisnupur Kaithel Fauduna laklaga Bisnupur Forest Division da lamthungpam oiki Forest yaudrabadi mioiba hingba yade maramsina Forest kansi amadi Forest yokatsi haiba hiramda awareness program amasu Bisnupur Forest Division Office ta pangthuke thoramadu kamari leindana DFO Waikum Ramawaina phongdokhibada Forest tagi chinja kaya lauduna aikhoigi hingnana bagi lambi oi aduga small amadi medium enterprises kaya so forest product ta depend tauribani Forest yaudana mioiba na hingba yade haiba wafam haurakliba mirol da khanghauna na ba pandamda thoram asi pangthokpani haiki Numit ase akoina palan tauribase forest tagi akoigi mioibada phangiba kanaba sing asibu celebrate tawbani forest na akoida piriba land resources mayam asibu value tawba numit koi forest ki manakta khundaraga leiriba community sing asina forest ta depend tawbasi alternative income ki oina su depend tawi hairiba akoigi resources mayam asi makoina collect tawraga moigi extra income tanbagi adugi opportunity amasu lei adugi mathak tu da akoigi manipur gumba piklaba state asida forest tagi phangba koi resources sing asina small scale amasung medium enterprises sing asibu support tawi food processing units haiku gi achar semiba haitup ki candy semiba si sing asisu koi forest tagi lakpane habisi ai emphasis pijage Lakliba Mars Kungamathoida Malem Pumbada Pangthok Nagadoriva International Day of Forest 2025 ki Sarugamo Inangasiso Thawal Forest Division Thawal Wang Mataba Sorok Makhada Leiva Sophia English School ga Kusham Naduna Forest ki Maruiba Kayagi Matangda Mayri Singmu Wakal Tahanmagi Thoram Amagaloinana School Campus to Uchara Kaya Thavi Thoram Pangtokre Save the Lungs of Art Plant Protect Trees for Future Generation Amadi Forest and Food Haibamoto Amasung Themgaloinana Pangtokhiba Mahiroi Singmu Wakal Taminaviki Thoram Aduda DFO Thawal Dr. L. Jeshali Amadi Sophia School gi Headmaster A.K. Jugeshwar Saruk Yaduna School Campus ta Uhai Panba Amadi Manapungba Uchara Kaya su thaki Jilarong Furup ki damak honariba thabak thoram sing Jilarong United Front ZUF na kathokpaga loinana thabak tawgani haina Janchui Kamaina Luchingba Lalaulo ZUF ki maikai tagi phongdorakle Imphal gi mafam amada pangthokpa paumi singa unaba amada ZUF ki chairman Janchui Kamaina phongdokhibada Jilarong miyam gi apamba political aspiration amasung right sing mapum fana phangnanaba changsaliba ihau asida Lana Sandokpa Pamba Maruina Nation IM na ayat apan pituna Jalarong movement pu miyam da lan uhana na buhona rivasi lepkadabani Center ga Ayaba Cherol Kudyek Pinare Haituna Towning Bata Tobasi ZUF na Kaidong Yaroi Marilay na ba authority gi Ayaba Yaudra Mafamama de Hekta Kem Hangdokpa Makoy Wakalon Makada Miyambu Aran Malambida Humduna Puna na Bagithong asi Makata na Toroy Dabani Janchui Kamay na Makata na Duna Lalaulup asidagi Macheta na Tokraga Jalarong movement pula na lamjing na ba Yeknaba Singapunduna Achumba Saraka Tabak Toba Singnigi Miyam na Chection Biu ZUF na Jalarong Miyam Kidamak Klep Libama di Tauriba Tabak Singasida Miyam na Thazaba Thambiu Hairakle Iloi how Bedland Hibasi Government of India na accept our came na mo gi safe style oiba mo gi nauna same jaba came amakhapi also properly mo hangbadi natte
प्रजा सिंह कंफ्यूजन ले हल्लगा मोइन करमाइना नमफु शासन तौर पैसा नुसासी खाइबि यागदगे हाइबि पॉलिसी सेम जब गेम अमखकनि हाइबि आई सेन अदम हाइजगे ट्राई जंक्शन ऑफ मणिपुर असम नागालैंड ने मोइना और सेम द लाइसोम हाइबि एरिया से मोइ गेम सेम गा हाइबि गवर्नमेंट ऑफ इंडिया गा वरी सानब पॉलिटिकल ग्रुप्स अमना without the approval of the government of India any organization cannot set up any kind of designated game masi mali clearly adubu ayama yaudana moina game hange habisi praja singna game le ningde maramni ek moi lapa matamda any kind of disturbances Indian security force fighting oishino nataga amama pasha khaibe gi oishino developmental works lapa da oishino disturbance ke moi gi apam gi lambi da tanga with the threatening with the barrel of the guns they are earning money Semadi ay siya na dumahal Sakangdaba sing na ngarang numidang pung mari rom tarak pada uripo achom laikai dalaiwa RK mani sanag yum na numay kapsilamba thaudok ki mayokta uripo achom laikai nupi lup na ngasi wakat khongjang changshin khrei uripo achom laikai da chathakiba wakat khongjang aduga mari leindana nupi lup ki president Samrai Lakpam Modubala na hai kibada ngarang yausang gi aroiba numit ki angang singi manamatum yenthokna na bohot na ringai cherakta uripo achom laikai gi basketball ground manakta leiwa RK mani sanag ki yum da masakhangdaba sing na numay kapsilamba gi thawong asi laiba Thibani Yignabaga Thingnagaba Matamasida Karimba Yanadaba Karagi Damakta Nongmai Kapsilamba Sina Maram Oiraka Yausang Sports Ki Manalo Gadaba Angang Sing Mama Mapa Sing na Ki Badagi Manalo Balang na Kide Maramasina Asingumba Aki Tuzungbagi Thong Asi Makatana Mukhana Tobigano Haina Apil Tarakle Yimlapta Lekaida Layakta Ponhonga Niki Sumanga, no make up Samba Togosi, Togoninde, Ulaiva, Puggy Pajasing, say, Yamatam Duleta, Yam Naki to Jumba, Yamatin Sanama, Angang, the Animal was say, Yam the White, the Lady Batazani have a single Matazasida, Puggy Sassing, Namakui, Pegum, Bakapian, the Velemia, Dubu, Hector Sangaga, me, my arm dealing with the mother Sangaga, to make up Salamba have a say, a quick way, so when I said, Maramadina, Sasinga, Mama would be a quite hygienic body, Puggy Matunda, Makatana, Asubumba, Akitu Jumba, Habagase, Wapam. Amata to bidana hajina hanna mama bi koina isal sing famda hajeri yimlapta Manipur College ki Ozani Lilong Harbi College to transfer to kibada yaning da ba fongdok turanga si Manipur College Students Union na khongjang changshin khrei singjamai chinga makha dalaiwa college asigi mahiri kyan Ozani transfer to kibabu yaning da ba fongdok poina principal ki office ki ka solon chin khrei khongjang asiga mari leina Manipur College Students Union ki General Secretary Yumnam Johnson hai Manipur College ki oina Ozagi award palere haidon union asina mari leina ba department da Ozagi award pa men khatna na bagi Takna namba thorang tauringi cherekta college asigi education amasung geography department gi oza ani Lilong Horibi college ta transfer taurakle thong asina Manipur college ki mairoi singda hena chaithing pibani haina pen naba fongdoke Johnson makha taraduna atuba matamda mari leinaba department na ozani ki transfer order ka kadabani transfer order ka chuba fawba principal ki office so lon bagi khongjang sangsin ki gani haike loinana atuba matamda transfer order adu ka kadabani natravadi yunan amari mairoi singi maikai dagi akan ba khongjang sangsilagani haina fongdoke Manipur College hana oza watun leba department haibadi education department amadi geography department dagi oza ani Lilong Harbi College ta transfer tha naba order tholo leba si Manipur College ki wana yamna mangjaba mani Manipur College ki chhatra myang gi mo sinjaraga Manipur College student union gi maikai dagi yaning da phongdok chari amadi oza watun le ngai mara sida oza waliba oza sing asi director tagi oza thak naba oza khana chhatra sing na khana jari ngai mara sida oza transfer tar pai si chhatra sing gi oina yamna khudung sadaba ayung nagadaba maram ama oibana maram oiraga oza ani asi transfer order si kakpi gadamani hayeng phawgi manungda transfer order si kakpi daba targadi Manipur College ki oza principal ki thongasi donsin jarga transfer order si release tawba yaroi amadi chhatra singna akan khongjang jinthilakani habadu thamjage College of Teacher Education gi ozawatuna leiringai da khangaudana Higher and Technical Department Manipur gi commissioner na Lilong Horibi College sa nauna hangliba ITEP College sa DM College of Teacher Education gi ozataruk transfer chatna ba notice tharak pabu college asigi mahiri singna akan mamong da yaning da ba fongdorak pagaloina na transfer order asigi mayokta mahiri singna college asi matam kaktana class boycott chathaduna administrative block amadi college asigi gate solon chinduna khongjang changshin ba hokrei Changsen ki bakhongjang adu da saruk yaki BDM College of Teacher Education MA second year da tamlibi mahiroi Guru Aribam Bizya Lakshmi na fongdorak pada DMCT ki hanadagi oza watuna leiringai college asigi oza taruk transfer taunanaba order tawrakpa asi mahiroi singi oina yamna laibak thibani
college asida M.Ed course ki oza taruk leirambagi manungda ahum lokthokiduna oza watpagi achouba khudongchadaba mayok naringai tanja asida amuk oza taruk ki transfer order thorak pahaibasi college asida B.Ed amasung M.Ed tamliba mairoi sing asigi career da amang bakaya lakani maram aduna transfer order asi khudakta handokpiu karingba handokta tarabadi mairoi sing na makhatana akan makhongjang kya changshilagani haike college sida M.Ed course gi only 6 teachers khatani lei so jik tak pagi 6 gi manung sida 3 de lok khema only 3 khatang lem hore bu jik se aduna lem hore bu oza ahum sina akoi gi hujik moina pura responsibility leuraga akoi loi mak tak pa ha bi it is impossible ba aduna further akoina amu haijan ningi sina hujik leiriba akogi B.Ed ki 4th semester kangbu adudagi M.Ed second semester kangbu M.Ed second year kangbu siso hujik se B.Ed ki na internship program tawbagi leiriba aduduga M.Ed ki na dissertation aduduga M.Ed first year gi so amu internship program neba adu si myam gi so yamne important ba crucial juncture sida ko government na sumaina oza taruk ama transfer posting order to pira pa bise akogi satra amasung leiriba B.Ed amasung M.Ed loina makki ko mogi career se karaida mogi future se kamai le hoduino adudagi mogi career se karamba direction da chatuino habse hoji uncertain aduduna masigi posting transfer posting gi order se yari buma khai revoke to bu haina haijaki Nambol sigi manung channel lairiba khongam pat leva El Sanoi College Nambol gi principal professor W Joyti Moir Singbu transfer tawkhiba bu yaning da ba phongdoktuna college asigi student union gi thomi singna ngasidagi college so launch indana khongjang junction khrei khongjang adu da saruk yakhibi maheroi amana phongdokhibada professor W Joyti Moir Singna college asigi principal oina lakpadigi college asigi sothaduna lakhiba kaya men khatuna college asi khara safarakpani adubu principal transfer tawkhiba asi yabangamloi maram aduna mari leinaba department athubada meeting changduna transfer order asi kaktriba fawbadi makhatana khongjang adumak changshin khigani haike Thokliba irang asida chauna saitheng phangliba madi yum thadoktuna cheli hairiba juribamgi Dolakhal Panji LP School gi oza lalomsang dulianbu education department suspend tawraba matung nauna amuk thabakta hanjilakpada juribamda leiriba kokomi student friend na yaningdaba phongdoraklei ngasi juribamgi Babuparada leiva suki office ta pangthokiba pawgi mifam amada kokomi student friend juribamgi media coordinator ke somorjit na hai Lalomsang Dulian Hariba Oza asi mahak na leiriba school asida ningthina laktaba madi mahaki mahut atopo oza thamlambagi wathok leibata natana hojik thokliba irang asida hakthingnana Chennai haiba wafum kaya thengna khiba leikrei hariba oza asibu chaliba tha asigi taraga tareta Directorate of Education is na cherol ama thoktuna maki suspension order revoke tore haribasi kokomi student friend juribam na yabangamloi masida natana hojik oriba lepaki irang asida Juribam district ta irang asiga mari leinana mahak asi cherol kaya da sum maming yawba thengnari maram aduna mari leinaba authority na mahaki revoke toriba order asi kakpiduna makhatana marik chumna inquiry tobiyo haike mamang saigi October gi tang kun mathoi da lalomsang dolan primary teacher Dolakhal Punji LP school gi oja asi suspend tawduna thamkiba adugi mayok ta tha sigi tang 2025 da government of Manipur education SKNG Bogendro maitaina Thokba cherol amada ma ki suspension adu revoke tawre haiba si jirbamda leiba kokomi student prona akan momong da condemn tawi haiba oja si mairoi simbu laik takbi tambi bagi mahutta ma ki mahutta mi thamduna like talamba kayamasu jirbamda leiba mairoi singna thengna ki ba leirabani asida sunatana haiba oja si Leibaki oidiba irang asida jibamda thoklakdiba irang asida yamna chawna chenare haibagi jejai kaya da thengnakraba adum labo oja amani haiba oja sigi mathakta akanba inquiry ama tawbiduna oja si gi mathakta revoke tawre haiba si inquiry tawbiu haiba wafam asi kokomi student friend ni bagi digi thumjai Ethics of Media Reporting on HIV/AIDS haibu wakhal on the Nomagi Oiba Media Sensitization Program amangasi Manipur Press Club ki Loktak Hall the Pangthokrei Manipur State AIDS Control Society ki meeting makhada All Manipur Working Journalist Union Amju na sinduna pangthokhiba khanani navagi thoramaduda Manipur State AIDS Control Society ki Project Director Samin Ahmad Saha amadi Amju ki President Bijoy Kaksing Tabam na sarugyaki
थौरम अदुगा मरी लेना मणिपुर स्टेट एड्स कंट्रोल सोसाइटी की प्रोजेक्ट डायरेक्टर सामिन अहमद शाह फोंदोखिबदा HIV AIDS नारबा मियो एमबु मतौ करमना लोइनगनी अमदी लेना असिना नारबा मियो सिंगी थमलिबा डाटा सिंग करमना चेक्सिना थमगनी लोइनना डाटा सिंग अदु मियामदा उहनबा यादबरा अमदी उहनबा याबरा हाइबदो कुपना खंग मथौ ताई लेना से अतोप लेना सिंग नारबा मियो अमगुंबनी हाइदुना वखल चौथोखनबा चंगी नेशनल एड्स कंट्रोल प्रोग्राम NSCP की फेस मंगादा याउरिबा गोल मंगा असी अखोई पुमनमगना फुलफिल तौननबा होटनमिनसी हाइके HIV also is a disease. See, the disease is ofina infector of matunda man hekta ofina kare hekta masha shirodoni. It's like dreadful disease ni. Masha hekta AIDS star doni kaise yamna ofina questionable way ba ofina na loan decision of matanda HIV patient kaise patient ko ba having the stage ko way ba kusi matanda because patient HIV is I am living with HIV virus juga loiner ka ba. But virus tuna loiner kali matamda I can be alive for more than 20 years. I can be alive for more than 30 years, provided my immunity is strong enough. So it's not like I am a patient. I say anawa mani hai basi hai gamu kaina. So magi loan se lai. इंग्लिशिंग अनि मरीदा अमदी मसी ममांगदा लौखिबा ST हविदाल सिंगी प्रमोशन प्रोसेस लोइदबा फावबा इंग्लिशिंग अनि अमदा अमदी मसी ममांगदा लौखिबा हविलदार सिंगी प्रमोशन प्रोसेस लेपकदबनी हाइना ट्रैवल यूथ काउंसिल TYCM ना चीफ सेक्रेटरी अमदी पुलिस डिपार्टमेंट दा तक्सिलकली TYCM ना थादोरखिबा चेरोल अमगी मतुंग इना इंग्लिशिंग अनि मरी अमदी मसी ममांगदा लौखिबा हविलदार सिंगी प्रमोशन प्रोसेस इंग्लिशिंग अनि कुनगनी थोइदगी हौखी अदुबो ST हविलदार खरगी प्रमोशन प्रोसेस लोइशंदना होम डिपार्टमेंट इंग्लिशिंग अमदी मसीगी ममांगदा लौखिबा हविलदार सिंगी प्रमोशन प्रोसेस अमुक हौखी मरम अदुना इंग्लिशिंग अनि मरीदा अमदी मसीगी ममांगदा लौखिबा ST हविलदार सिंगी प्रमोशन प्रोसेस लोइद्रबा फावबा इंग्लिशिंग अनिगा अमदी मसीगी ममांगदा लौखिबा हविलदार सिंगी प्रमोशन प्रोसेस तौबा हाइबसी TYCM ने याबा ngamloi अमदी इंग्लिशिंग अनि मरीगी लेमहौरिबा ST हविलदार सिंगी प्रमोशन प्रोसेस लोइशनबियो हाइना तक्सिलकले Exposure visit within the state of Manipur for chairperson, members of administrative committee of Jilla Parishad Gram Panchayats of Thobal district Thauram Tabul Gram Panchayat Nambol City Block Bisnupur district na Sindhuna Ibudau Yangoi Ningthokong Community Hall Tabul Dangasi Pangthokre Thauramadu Thobal Jilla Parishad ki chairperson ki Sova Tabul Gram Panchayat Administrative Committee ki chairperson T.S. Ningthemani RDNPR ki director P. Gozendro Deputy Director A. Roman Junior BDO Nambol KSS Thomi RDNPR की consultant Manipur M Sohadeva amadi BDO Nambol की PARK Khogendro na saruk yakhi Thoramadu Tabul Gram Panchayat की manung dalaiba miyoiba khunai की mating pangnanaba amadi asangba malemama oinanaba upal thaba plastic free oinanaba kan hotnabada achoba thodang loriba Green Brigade Manipur की Tabul Gram Panchayat ka punna paikhaliba thabak sing amadi Gram Panchayat की maikai digi Tabul la paikhaliba chawkhat thorang sing Bisnupur district da laiba GP singi chairperson singna makhoi gi GP singda paikhaliba thabak singi matangda paudamduna experience sharing taunaki amadi amana amadagi tamnaki Thawal Jilla Parishad ki chairperson ki A Sovana Fongdokhibada Housing Oriba chairperson sing asi elected nate selected ni haiduna wakhal hanthabaki mahuta elected amana tawbadagi tadana thabak paikhatuna miyam gi damak chawkhatna ba thabak paikhat pa yai isa isa na tawbangamba thakta hotnaminasi haiki taru khata purasu jik sahi enjale ana bo adana sahi ani purasu hum purasu puri matam da ekhoi gi GP na mamang da phangi ba award singo ekhoi ju matam aten matam khara da purasu sa purasu madalo bu mo ya balai the adana ekhoi na thabu tharom khodi mata phajana tominara kanda ekhoi wa tulo bu ngba GP oina ga ekhoi Imphal laiva chamani fumdoi suba battalion CRPF amasung RIMS Imphal gi Department of Transfusion Medicine ani napuna sinduna ngasi Medical Institute asigi OPD complex nongma yoiba blood donation camp amang asi pangthokre thormadu da CRPF ki personal nifuna EP ki blood donation camp adu RIMS Imphal ki Medical Superintendent Professor N Sanjeev amasung chamani fumdoi suba battalion CRPF ki commandant
Ravinder Sharmana hakthengna yengsinkibaga loinana blood donors singbu pukning thogatuna ikai khumnabasu utke kunai asida ana layingda miyamna mathau taba I adu ningthina fanghanba ngamnana ba pandamda thoram asi pangthokpani haike. ये आयोजन बटालियन की स्थापना दिवस का एक हिस्सा इस अवसर पर मैं बटालियन के कमांडिंग ऑफिसर रविंदर शर्मा सभी अफसरों और सभी जवानों को अपनी और हमारे अस्पताल की तरफ से हार्दिक शुभकामनाएं देता हूं। Central Lenga की Ministry of Culture की मखादा Leimarol Singi Saisakol Palace Compound Imphal is the Sinduna Numit Kungama 22 na Chatharakpa workshop cum production program among asi Manipur Dramatic Union MDU ki hall the Lotion Cray. Lotion Megi Tharamadu Gamari Lena Leimarol Singi Saisakol gi Secretary Ning Thousand Premilana Hai Kibada workshop pang Toklibagi Maru Iba Pandam di Isay Nong Maibu Pamzaba Haugalak Livangang Sing Makong Somba Madi Makoy Buyok Kanana Navani Lamda Masida Saisak Pising Asi Mo Oikrabadi Isay Lamdagi Laptok na Layduna Tokna Kivana Yambani, Masigumba Chanabi asi Lehaningde, Maramaduna Horakliva Angang Sing Mutakpi Tambiduna, Isay Gilam Sida Amukhana, Hongdarak Nanaba, Asuma Thoramasi Pangtokpani Haike, Tormadu the Zen Manipur Dance Academy, Imphal gi Director P. Bilas, Manipur Lenga ki Department of Art and Culture gi State Coordinator Essays Navachandra Nasaruk Yake, Loinana Leimarol gi Artist Singna Cultural Event, Folk Song Kayasu Utke. Singer Kayama, Sishama, Yumura Pandra, Sishapodi, Mami, Sepodi, Stasi, Manka, Mami Kayama, Masipuna Maxepodi, Amukhana, Mawarakasu, Sishapodi, Pidas, Amuna Pidas, Station, Mulak, nobody don't open a single organization. It's a same Japanese, Manipur, Sabu Panzava, Podi, Holy Angam Single, Semgatpa, Adomaru in Aquina, training usually folk the best or Badua Foxy, you can send nobody the Manta folk the best of Waza Mari na takpi tambiraga ako angang se kun di mathakta sumai ko takpi tambiri Laren Lakpam publication Hosai na Sinduna IB Laren Lakpam Vizonti Masabang na iba Lamkoy wari da yumpam oiba igi Kongol wari machada yumpam oiba Nongpoki Konjel Saireng Larik Nongpoki Saisak Hai na Mingthon ba Larik Ahum Haunabi matong ina nga si Manipur Press Club ki Thangsing Hall da Fongkrei Larik Fongbagi Thormadu da Manipur Language Advisory Board Saiti Academy New Delhi ki convener Professor Rajen Toizamba Larik Lakpam publication Hosai ki Chairman L Saruti Kumar Singha amasung Dalaikol gi President Dr. Khetri Mayum Subadani amadi UCM gi President YK Diren Sarugyaki Tharonga Mari Lainana IB Lareng Lakpam Vaizonti na haikibada igi Kongul hai na Mingthon ba Lamkoi wari asi Imalepak asita thokliba irang asida relief ki mateng pang bachaluba mafam adugi thodok wathok singbu Lamkoi wari oina ithokpani Mapan lamda choina tariba maitei singna Manipur awaba taraba matamda aikoi su leiba ngamde awabada saruk yaduna mateng pangba sina hena nungaiba fawe haike Larisina anthology oiba laribni khoi ngasi Assamda leiba khoi University Guwahati amasu Rabindranath Tagore University da maitei gi longi subject jaujare gi asigi tamna la ita sanwa jagadra hain anthology oiba budhokjabani Chaiba, Ibi, Massinche, Manipur, Nakra, Hembana, Jasini, Iba, Ibisini, Wenana, Mayam, the Rana, Una Puming Bagi, Bakalonda, Koi, Singasi, Larise, Pujabani. Apunba Manipur Matamisay Kanglob, Amek Bestupur Center Gi, Taram de Shuba, Mapokumon, Thoram Ngasi, Oinam, Public Hall, the Pangtokray, Thoram Aduda Thambal Marik College, Oinam, Department of Physical Education ki Assistant Professor Dr. Longzam Balesor, Amek Bistupur Center ki President Dr. Thingbaizam Soran Kumar, Amek Head Office ki Advisor Dr. S. Navachandra, Thambal Marik College, Oinam ki Department of Chemistry ki Assistant Professor Dr. O. Divesor, Amek Head Office ki President ki S. Thoibamadi, Kuntram de Shuva Air Maibam Lok Paching ki Major Thangalna, Maru Oiba Mitunglan Singoina Sarugyaki, Thoramadu da Amek Bestupur Center ki Layo Krabathomi Singi photo da Lai Sukat Pagaloina, Minute Anitomin and Lepton Ekaikum the Vodke, Thorongi Sarukamoina, Kaina Fizang Marum da Koba, Oinam Bira Chandrana Eva Isay Meyaki, Larik Amaso Fongduna, Nainaki Amadi Isay Nong Magi Thorum Amaso Pangtuke, Mapok Kumon Thoramadu da Sarugyakiba Dr. Longzam Balesro na Fongdukibada, Amek Bestupur Center na Mapok Kumon Thoram Sinbada Natana Isay Larik
phongba amadi isai tharom yauna pangthokpa asina aiba amadi seishakpa seishakpi sairangwa kaya gi pukning su thogal le haiki Manipur Horse Riding and Polo Association MSRPA amadi Manipur Equestrian Association MEA anigi senior advisor oirambata natana Manipuri Pony Society su founder president oiramba Dr. Ketrimem Chorjit na laikidavada Polo Association asigi maikedi awaba fongdurakle ngasi MSRPA gi Secretary General Dr. T.H. Mangilal na thadurok pachirol amagi matung ina MSRPA MEA amadi Manipuri Pony Society ahum na pullaga thasigi taratret ki ayuki pung mapan tabada lamfel pata leiba Manipuri Pony breeding farm da awaba fongdopi thoram ama pangthoktuna laikhidraba asigi mafam dei kai khumna vote ki thasigi taramanga da laikhidraba Dr. K.S. Sarjit na hinglingai matamda polo masana equestrian amadi Manipuri Pony bu yokhatuna malem da hena masak takna ba honaram ki haina singthaki Hauzik sanabagi paudamu Manipur Cricket Association MNCA na silaga tha asigi nipandagi hauduna tongan ba cricket ground anida chathariba anirak suba MNCA Men's Under 23 Hawam Biramangol Memorial Trophy 2024-2025 ki ngasi sanakiba tongan ba match anida YWC Langthawal amadi AKSTO Khangabok Mai Pakrai apunba team kunga taruk na group marida saruk yaraga chathariba trophy asi ngasi tauthong lamsang da leiba Khudaiven Lampakta Sanakiba League Match ta YWC Langthawal na PTRC Pasoi Part 4 bu wicket anida thoike YWC ki Sanroi Hashnam Manikantana ball yankhai mapanda run nifu humdoi lobungam kibaga loinana over nipanda wicket ahum loduna man of the match ki mana fangki Amaromda tournament asigi saruk amo oina ngasi Khangabok Part 3 Cherapur da leiba public ground da sanakiba league match tana AKSTO Khangabok na rule maitrambu yamna laksana run chamaga nifu nithoi da maithiba PK AKSTO gi sanaroi ningthauzam sanayai na over nipan da wicket taret lobaga loinana ball tara taret run kunga taruk loduna man of the match ki mana fangki All Manipur Football Association Amphana Sinduna Mamang Thagi amadagi chatharakliba taratare lak suba Manipur State League English ngani kungamari kungamangagi ngasi sanaki batongan ba match singda Manipur Police Sports Club Police Headquarter amadi Sports Authority of India Recreation Club Tagil Mai Pakrai chathariba league asigi ngasi lamlong thongkhong manakta leiba artificial turf ground da sanakiba hanba ground ki Yankayum the Civil League match ta Manipur Police Sports Club Police Headquarter na Elite Football Academy kontha ahalupu panjal amasino da maitim PK match aduda MPSC gi maikai degi mai pakpagi amata ngairaba panjal adu thangjam kiranna humpumari suba minute chanke legacy gi ngasi ani suba ground gi sanakiba yankai mari suba league match sana Sai RC Takilna Athletic Football Club Thobal athokpambu yamna laksana panjal taret sinoda maithiba PK Sai RC ki maikai digi mai pakpagi panjal taret adu Kharibam Pravanandana panjal ahum Bless Basumana panjal ani loinana Jihanring Lunghar amadi Huidrom Torres na panjal amamam chankibani Wangu Sandangkhong Social Welfare Youth Club na sinduna chatharakpa kunmathoi shuba annual sports meet English ngani kungamanga school mahiroi singi education item sing Yelho masana kaya galoina tongan baharau kumai gi thoram sing pangthok pagaloina manamathum yenthokna lotion krai sports meet asida club asigi manung da leiba class 10 amadi 12 ki exam da chada humpu dagi hena mark wangna fanglakhraba mahiroi sing da pukning thogatuna manamathum pipa amadi chahi asigi oina costume na loba class 12 exam da chada marifu gi mathakta mark wangna fanglakhraba mahiroi yumnam ripa chanu da case award oina lupa lising manga yawba Oinam Zuboti Memorial Meritorious Case Award English ani kungamanga khusinaki Harive Award asi club asigi advisor oina leiribo Oinam Brozen amadi Oinam Tulsina mahaki leikhiraba Mavendo Oinam Ongbi Zuboti gi mingda katpani hairi Nifu taret lak suba Junior Boys Girls ki handball tournament ngasi KVWA mayang Imphal ki Koksai Playground da hudokre ngasi hudokpagi thoramda sanaroi sing amadi laikai gi mera paibi ima singaloinana ima sadha lairembi gi laibungda maira lauraga sanabung fawba puraktuna Manipur Police ki SP Sports Laishram Saritana maira chukhatuna thoram haudoke
Tournament adu Manipur gi tongan club taraga tarukna Group A amadi B haina khaidoktuna lamba taunagani. Tournament hodokpagi thoram adu SP Sports Laishram Sarita, SCPO Imphal West Tingthausam Ingocha, Manipur Handball Association gi Secretary General Aramba Birendra, Mayang Imphal Police Station gi OC Sanasam Navajivan, Laima Women's Association Koksai gi President Haishnam Medana Sarukyake, ngasi ahanba numit gi ahanba match da KVWA Mayang Imphal amadi OYC Thawal ani sanaki, match aduda KVWA Mayang Imphal OYC Thawal bu panjal tarat amada maithiba pikre. All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School gi sanabung na team nipa na saruk yaduna chaliba thasi gi tang ahum dagi chatharaki batarama pansuba thoksom Radhamani Memorial Senior Open Football Tournament English ngani kungamanga gi ngasi sanakiba match ta Digli NLC team na UPC Usathol team bu maithiba pikre. Match ki apiba matamda UPC Usathol gi sanaroi ti Romesh na humpuma to shuba minita panjalama ke nauchana humpu nipan suba minita panjalama El Samarjina humbudra taret suba minita panjal ahum chanke Digli NLC gi maikai degina Karthik na kulumdoi shuba minita panjalama Prosanjit na nifutaret amadi yang kay mari suba minute singda panjal ani aduga on goal gi oina UPC gi sanaroi inaw tombana nifu mari suba minute panjal ama chanduna Digli NLC na UPC uchal thonbu panjal mari ahumda maithiba pikibani thasi gi tangkun ga mathoida quarter final knockout ki ahanba match sanaragani. District Sports Association Bisnupur gi meeting makhada thasi ki taradagi hauduna ullo playground da chatharakiba ahanba thoksom ibotombi maitai chalamba Memorial 3rd Division Under 15 Boys Football League 2024-2025 ta taida tawbul amadi YSWA ullo mai pakre Youth Social Welfare Association YSWA ullo na sinduna chathariba Football League asida tongan ma team manga na saruk yari ngasi sanakiba ahanba ground gi ani suba league match ta taida tabul na crowd lay mapokpa mu panjal mga amada maithiba PK ani suba ground da sanakiba ahum suba league match tana YSWA utlaw na isok FC bu panjal ahum sinoda maithiba PK chathariba league asigi makhataba match oina tha asigi kunga mathoigi nungthel gi pung ama makhai tabada taida tabul amadi RFCC kaino ani na sanaragani. Manipur Cricket Association MNCA na sinduna chathariba marirak suba MNCA Senior Women's One Day Trophy lisingani kungamari kungamanga gi ngasi sanakiba league match ta thau thangmaiban mai pakre trophy asi final match ta tha asigi kungama thoida kongbadobi lampaki sedok ground da PTRC pasoiga thau thangmaiban ga lamba taunaragani ngasi thangmaiban gi thau ground da sanakiba trama thusuba league match ta thau thangmaiban na AKSTO Kangabokpu yamna laksana ran chama kuntra mathoida maithiba piraga punna point tarani thoi fangduna point table gi khwaidigi makukta lairi match adu thau team na toss ngamduna ahanba innings ta batting hana tawkhibada apiba over kuntra manga da wicket taret turaga run chani tara nipan longduna target run chani tara mapan thamki madugi paukhumda AKSTO na ani suba inning da Batting tawkhibada over kuntra humdoida wicket loinamak turaga run marifutaret khaktamak lawduna match aduda maithi hawkhibani match adu mai pakraba thau thangmaibangi nupi cricketer thodam Nirutana ball nifuda run nifumunga lobungambaga loinana over mangada wicket ahum lawduna player of the match ki mana fangke. The Chess Academy Uripo Krishnam Lekai gi land number 1 da leiva academy asigi sanglenda tha asigi kungani thoidagi kunhumdoi fawwa numit nini chupna anirak suba DCA under 15 upper rapid chess tournament lising ani kungamanga pangthoklagani hairi ngasi Chess Academy asigi head coach Yambem Danavirna thadorok pachirol amagi matung ina tournament asida ahanba position dagina manga suba position fawbagi ona trophy ga loinana selgi manasu thamli masiga loinana West girl West under 9 boys and girls West under 11 boys and girls West DCA boys and girls ki akhanaba pricing thamle tournament asigi hen akupa marol gi damak di Chess Academy dagi khanglaba yagani hari.
Uttar Pradesh ki Greater Noida da leiba Sarda University da tha sigi nipan amadi mapan na numit ini chupna pangthokiba ahumlak suba International Kwan Kido Training Seminar English ani kun gamanga da Manipur ki Dr. Longzam Mangal Sana Thoksom Ajit amadi Thoksom Tarun Kumar na mai pak na saruk yakhrei Kwan Kido Federation of India amadi Uttar Pradesh Kwan Kido Association anina kusham naduna pangthokiba seminar aduda Romania amadi China dagi International Master Instructor oiduna Kwan Kido Martial Arts asigi basic foundation amadi fundamental singaloinana self defense ki maroiba kya takpi tambi ki hairiba training seminar aduda Manipur ki saruk Yarubada mai paglak khraba singda certificate chupi rakhi haina Kwan Kido Association Manipur ki publicity secretary T.S. Tarun Kumar na thadrok pachirol amana khangalakle Masigaloina na Manipur da Kwan Kido hairiba masana asigi school amadi academy hangningba instructor singna kongba bazar da leiba association asigi head office da lakliba April tha asigi manungda pau forok pagaloina na affiliation tawrabasu yagani haina makha tarakle Ngasi state asida oikiba aying asagi pau umok pizari ICAR Regional Center Lamphel Party ki phangba report ki matung ina ngasi state asida khwaidagi savigi chang Celsius degree kunga taret ka dasmik anini aduga khwaidagi ingbagi chang na Celsius degree taramari dasmik manga oiki nungsita yawba ising manel gi chang na ayukta chada mari futara taruk amasung numidang wairamda na chada kuntra humdoi oiki ngasi nong chukhide Aroibada maroiba pau amuka na pizari Manipur ki National Highway sing da block ke toriba singgi mathakta Central Lengak na kan mathabak lokhananaba MP Bimol Akoizamna Parliament ki Zero Award takshin khrei Irang na sokalaba relief camp sing da changjafam lauduna leiriba imung sing yengsinaba Supreme Court ki judge taruk na sawa team ama March kungani thoida Imphal la thunglagani hairi Zawjang tek ta changki khanglaba fawba India lengak na mukesh sidokpa ngamdaba haibasi laibak thibani haina RPIA Manipur State Youth Wing ki president na phongdurakle Amaso ngarang numidang thokiba irang na maram oiraga Churachandpur District Hospital staff leitabana tawgadaba operation sing cancel tawre haina medical superintendent na khangalakle Matang asida bulletin asi losinjari Manipur miyam gi punsida khwaidagi hena maru oiba state asigi leipak asigi amadi malemgi e pau singgi damak SKTV news pu meeting taduna lebiu khurumjari